ngasi numidang pung mapanrom tarko matamde Imphal East District ki manung chanba Mahabali Kabui khul manaki hauki beng dagi mi leinadraba yum amadagi pot chei hondokpa lakpani haiba DI Tata amaga tar amaga miyamna Mahabali gi Imphal Turen crematorium manakta thaujilaga mai thakre miyam gi rang adu laksinaba honabada police amadi RAF ki kangbuna nongmai amadi tear gas cell ki akapre thodosing matangna mami TV na fonga pawi matung inari commando gi dress set pa kuki lon ngangwa masana masabu commando ni haijaba singna tongba car amana ngak senduna lakpa DI Tata amada hojik mi leinadraba hauki bengi yum amadagi pot chei sing gari aduda haplaga nan manipuri ahumna puthok laga tholakpa matamda maikei adongi miyamna atingba pibaga loinana sek tongnana bahona ki hairi DI से खोयथुम से बुला के लाया ईंटा डालने के लिए उधर से तो ईंटा डलवाया बाद में उधर वो लोग सामान वो लोग अपना हाथ से डाला है छोकरा लोग वो कहाँ से वो जला हुआ घर से डाला है जला जल गया है ना उसी जगह से वो लोग रोड पर ले आके सामान डाला हम लोग सामान ओ मालिक का नाम क्या है मालिक का नाम में नहीं बाबू हम लोग रोड पर से लाया है खोयथुम से लाया है गोलाई से हाँ खोयथुम गोलाई चौक से काम करता है ना तो 5 बजे में लाया 5 नहीं 4:30 5 बजे में बोला है कि 1000 चेक उठाना है कितना आदमी आया है गाड़ी में 3 आदमी गाड़ी का ड्राइवर कहाँ है मालूम नहीं ड्राइवर सब इधर उधर भटकता है कहाँ गया मालूम उधर में बैठाया था वो लोग मधुरा कार अदु तोंगदुना लाखिबा कमांडो की फोर्स ने नि हाइजबा सिंग अदुना नोंमै ब्लैंक फायर तोबगा लोइनाना मियाम अदु तनखाइना बहोना रखपदगी मफम अदुदा मियाम थोमजिलकपगा लोइनाना कार अदु मफम अदुदगी थौदुना चटकिनाबा होनखि कार अदुदा तोंलखिबा हाफ ड्रेस सेटपा कमांडो फोर्स ने खरा खोइ शाउनरबा मियामना फारबा मतुंग मखोइना थौरखिबा कार अदु मियामना मै थाखिबगा लोइनाना खोइ शाउनरबा मियाम अदुना पोचै हापतुना पुरकबा DI Tata अदु मै थाखिबनि हाइदि थौदोदो थोकले हाइबगी पाउ फंगबदगी मनाक नकपदा लेबा RAF amadi police ki kangbuna mafam aduda sangsilakpaga loinana miyam gi irang adu laksinaba tear gas cell sing kaptuna miyam adu tan khaikibani tungda miyamna fajinduna thamluraba commando gi force nen khara adu miyam gi makhutagi lawthoki amadi pot chai hondok honjin taunanaba nektuna purakhiba nan manipuri ahumsu police na mafam adudagi pukhibaga loinana irang adu yawani haibana ha khara su mafam adudagi pakre hairi hojekuna leibu mafam asi Imphal East District ki Mahabali gi Imphal Turen torban leibu crematorium amagi manakta khoishaunaraba miyamna DI Tata amada pochei kyamarum puduna lakpu buchingna duna verification tawre harga mafum asida miyam sing asina mai thakibagi saktam music uribase adugu masigi nakanda car amaso dingba thogo asiga mari lene na mai chakli Manipur Fire Service ki kangu lakna mafum asida chakli ba mai sing asikan mugi thogo huji kanna chathabagi saktam music uribase pawdum jariba cameraman nawi ga loina na ai amari soksom Mami TV News Imphal